meeyamna Leingak Pariba Bjp gi luchingba singda onsallaktri-ngaida Bjp Dagi Toklaga Kari Tousige Haiba Khannabiro haina Khwairamband Nupi Keithel Sinpham amadi Saktam Kanaba Lup ki President Knks Santi na phongdokkhre ngasi Major Khulda laiba Manipur Press Club ki thangjing hall da pangthokhiba paugi mifam amada Santi na makha taraduna India Leingak na matik mayai lokthok piraba Manipur gi hanglai assembly amadi Leingak makhata na laifam thokte maram aduna MLA amadi minister pumnamak fam thadoklo Central Security Force pumnamaksu Manipur thadokuna chatpikro aikhoigi iraipak iramdamasi aikhoina ngakcharage center amadi state ta leiriba Leingak animak amatani maram aduna state Leingak ta leiriba minister amadi MLA singna amata chithadana athubada Central Leingak na kuki narco terrorist singi mathakta akaknaba matamgi manungda akan action lauduna tha taruklom chatharakliba lana si loisinaba hotnabidrabadi aikhoi pumnamak resign togani haibagi warep lobiduna center da taksin baga loinana lebak miyam khangnaba laukthokpiu haiki state aikoi si India gi citizen amani ai state amani na haibagi sakti bo pina bidrabadina akoi MLA tara amadi modi chapchaba direct lai gare akoi gi leoni ba ya khai amadi aikoi resign togani dunatra hokadi aikoi Manipur pajamyam sinai ko onsallaktana kodana muke ko moje etek ko duro bani akoi gi aduna mara paraka da resign togani hai ko kubam je to matam da kire ko yu hai ko singa ko state sakata hai jani ba foreign countries gi yawi hai ba si khangaba aduga masama so lo thoma ba ko seida kali maram gi damakta pali ba sarkar si pai salaga lei bani bawara matta lei bani Manipur gi commando khau ba mayam ji ju maya saktra bani lei ba lusang kuna maki achoba singji makoi kuchabi thamakanda Manipur da lei ba praja sangi achoki mati wahanna ba mokoi na pami ba jen agenda tu pangna ba hona bani aduna maram warakanda state ki Leingak na tanjasi henre prajana mokoi da onjal ani sikuna mak singi thokana ma state ki create obiu